ngasi nuida orang phonggiba tuan manipuri siphongsingdigi maruibe I pausing khongatjarga manipur top channel gi mekedi gi myam da share tawzigi ahanbada UPSC gi parikha da mai pak gi sang henkanaba mapan gi oja sing kauduna coaching horagani Biren Chief Minister in Biren Haikhare Union Public Service Commission and Laibak parikha da mai pak gi sang henkat hananaba lenga asina mapan dagi power of oja sing kauduna sai sigi me amadi jun thadagi coaching horagani Wafam Singasi Directorate of Environment and Climate Change na Sinduna United Nations Development Program ZEF Market Transformation Project ki makhada lupa lakh nipu subsidy Yaoba puna beneficiary humfuga mangada e-rickshaw nupi mapan yauna yenthokibagi thoramda mangna phongdokhibani Mana makhatara dun imung manungi laita lairabana maram oiraga ahing nungtil naidana auto thaubana sinpham oiriba nupi oibisingidamak laingakna miyeng sangduna makhoi gi sanaba sinpham pinaba honaragani diesel auto singdagi thorokliba noise amadi air pollution dagi kannanaba eco friendly oiba auto rickshaw na tapna mochinana ba thorangni general election mamangda auto sing asida subsidy piriga auto sindoknaba Honabada Marilena Department Amadi Manipur State Cooperative Bank na asaw ba daita labiyo Haikhare su paw man makhatana phongdorakli Makhasa tharakpoi na topa marueba paw khra namok doctor singna paktakna na thabak toklagani haina khongjang changchilakpa Laibak Thibani CM Tare suba PAP de haibigi wahauda Jenims ki doctor singna mass resignation tawgani haina CA thajilakpadagi nungnang pokpaga loinana ngasi Jenims the state ki thakta World Health Day ki tharamda chief guest oina saru yagadaba chief minister saru Yaokhidre loinana doctor singna paktaknana thabaktagi resign tawragani haibisi Laibak Thibani haina chief minister na phongdokhre chief minister na makhatana phongdokhibadi revenue matik sana lakpham laitaba Manipur guma state amadi puba thangba ngamloidaba demand tawrakpa asi awabani ngasi gi nungainaba Honabada tungi mirol wahaugadaba khongthang lokhatpa oina thokani haiki maduna World Health Day saruk yabagi muhutta 7 pay karamna pigadagi haina ngasimak sarkar gi thakta khanaragani haibu wafamsu chief minister na phongdokhi panba yabadi teacher association TA Jenims Association for all non-teaching staff AAA NTS Jenims amadi training nurses association Jenims tangarang associate professor Hais Apabi Singa advisor TS Jenims ki chairmanship makhada pangthokiba joint governing body gi mifam gi matungina Manipur chief secretary na tare suba ROP piragani haina thajaba pikibadu numit chamani suraba phawbada thabakto onthoroktabadagi ngarang mifam pangthoktuna paktaknana doctor sing nursing pham thadopagi serol Jenims authority da pisilagani haina warep laukiba laikhrabani haina supaw man makhatana sufungdorakli Makhasa tharakpoi na topa pawa manamo bibisana misiga mari lainana miyoi mangagi blood test tawnaba BJP da haijakre Kanchipur da leiba Standard Robert Higher Secondary School gi boarding masagi tumpham phamungda singnaningai oiba maungda thauri yamduna sikibani haiba mahiroi ningthaujam bibisana misiga mari lainana laikhidrabi mahiroi bibisana gi apokpa ningthaujam tomchauna misi si chenai haiba miyoi mangagi blood sample Thajaningai oiba laboratory da nauna lauduna blood group sing test tabiyo hain ayiba serol ama Manipur gi DGP da pisinkhre hairi nauna blood sample lauduna test tabiyo hairiba miyoi sing adudi PH Landoni PH Romita PH Robinson Kamai Eli amadi N Zinti hairiba Standard Robert Higher Secondary da leiba miyoi sing asini haina GAC against the murder of ningthaujam baby sana sanuna press da thadorakpa serol amada khangalakli hainisu Pawamana makhatana phongdorakli Makhasa tharakpoi na topa pawamana face mask uptabasingda lupa sani fine thiananaba warep laukre Bharat ki tungan bi state kya COVID-19 yani super web asi khanghen hengalakpaga loinana laisat asidagi ngakthoknanaba Manipur Sarkar gi COVID-19 task force ki mifam ama pangtoktuna miyamna face mask suksoi sodun uptaba yaroi haiba warep laukre loinana face mask uptana yumdagi mapan tholakpa miyoi sing lupa sani fine oina Thianana basu warep laukre Hiramasiga Mari Lenina Health and Family Welfare gi Secretary nangarang thokiba order amada Manipur gi Director General of Police DGP da district khudingi
ASP singna hairiba warep asi thabak to on thoknaba akan mapokta pinaba su khangan khre loinana ngasi tongan ba district khara face mask uptaba yumdagi mapan tholak miyai khara police na fine thian bagi pauk su fangi hena paus na makhata na phongdorakli laibak thibani myam covid-19 se adugi matik khangyen hengalakli India da hanboina India gi covid-19 update marak thana myam da share tawzaramge India da miyoi lakh amaga lising taraga mangaga satret ka kuntraga taru covid-19 positive oiba thengnare Bharat Sarkar gi health ministry gi phangba paw gi matung ina hoki bapung kun gi mari asida Bharat miyoi lakh amaga lising taraga mangaga satret ka kuntraga taru covid-19 positive oiba thengnare masi ga tharaga hujik pawba da leba asida positive oiba miyoi crore amaga lakh kun ga nipan ga lising amaga satret ka marfu ga manga sure hairiba pung kun ga mari gi pungpham asida ministry gi mekai gi miyoi lising yankhai ga mapan ga sanipan ga yankhai ga taruk laina asidagi fagat khre loinana miyoi satru ko humphuna laina asina maram oiduna sikre hauzik phawbada India da laina asina sikhiba miyoi lakh amaga lising humpu ga taruka samaga humdra ga tere sukhiba ga loinana active case na miyoi lakh nipan ga lising Nifugo humdoiga samariga humdraga humdoi shukre health ministry gi pawsina makhatari badinga si phawbada Bharat miyoi crore nipan ga lakh humdraga lising humdraga tareka samriga humdraga mari covid-19 gi ngakthoknaba vaccine kapkhre haidenasu pawsina makhatari makasa thrak poina masum loisilak poina atopa maroiba paw khara namo Nilapatma school sabra quality maintain tawdre MSF sangmai kendra gi manung sana leiba Nilapatma Higher Secondary School MSF na yengsulubada school asigi sagalamba building gi saruk ama quality maintain tawdana sarambaga loinana khutna iluba matamda marol kin tharakre building asibu sariba contractor laingang action logadabani amadi MSF ta sangjarakpaga loinana Laibak miyam khangna contractor asina sengdorakadabani haina Manipuri Student Federation MSF ki General Secretary Hizam Rosan phongdokre ngasi MSF ki Hizam Rosan school asi yengsuruba matung maana pawmi singdahai lairek ningthina tamsi haina MSF na sangshilakpak campaign asigi saru ama oina ngarang Nilapatma Higher Secondary School da MSF ki thawmi singna yengsinki maduda sangmai kendra gi oina mahairoi kya tamliba Higher Secondary School asigi infrastructure sing award pana pik thanba practical topam phawba leitaba classroom phawba ningthina lairamdaba thengnarakhi masigi matung ngasiyu han MSF ki thawmi singna yengsinba satpada practical room amadi classroom oinabani haina sagalamba building ani sektokhi maduda building ani gi manungda amadi quality maintain tawramdaba khunna illuba matamda pulap sek singadu kintarakhi bani haiki mairoi singbu sibiya ba mong na sariba contractor MSF ta changjarakpa loinana Laibak miyamda masana singdorakadabani loinana asigumba contractor asigi mathakta lainga asina action lakhadabani paliba lenga asina school phagat hansi haiba mission hauduliba si mapung phana miyeng thamduna mai paknaba honabiyu mafam khara khakta da yengsinbada mission asi mai pakpa ngamloi hainasu pawsina makhatana phongdorakli amasum pawsi luisilak poina tentakna Manipur gi covid-19 update ma'am da share tawzaramge Government of Manipur Directorate of Health Services covid-19 update ngasi tang taret Apple gi English ngani ga kun matu ngasi ni midawang gi puma fu gi update ma'am Manipur su covid-19 se adugi matik kininga oiba thak haibadu yoksilagle ngasi miyoi punna taraga ni thoi covid-19 positive oiki Manipur da miyoi taraga ni thoi si tharaga apun boina covid-19 positive oiki lising kun ga mapan ga samri ga ni fugo tarini aduga ngasi Manipur miyoi amata recover tokhiti suhaidi ma'am aduna recover masing si adumak hanagi lising kun ga nipan ga samapan ga maudra ga nipan lairi aduga hauji active case si hengala ini ma'am amu positive oiba masing hengala panina active case miyoi humdra ga manga lairi humdra ga manga sigi manungda general population dagi miyoi humfu ga manga ne masum CFF tigi miyoi tarani adu ngasi su Manipur covid-19 na miyoi amata sian khide adu apun sian khiba miyoi masing ni sahum ga humdra ga marini aduga hauji oina lairiba recovery rate aduki matik ma'am phasilaktribani 98.47% lairi hanse press release na makhatana phongdoragdi hauji ko inandi matang asulu sinjargem pa pada soi ki ba yaw ki bro su ma'am na ngakpigani and thank you